अहानबदा कुकी टेररिस्ट न फाखिबा मियोय तरुक की मनुंग द नुपी अमगा अंगा अनि की हकसांग फंगले इमरजेंसी कैबिनेट मिफमना कंडेम तौखरे सेना बलुप सिंह टेररिस्ट ऑर्गेनाइजेशन ने लौथोकपिना वारेब लौखरे थासी की तरागा मथुगी नुंगथुल जिरीबम की बोरोबेक्रा पीएस न कोनबा जखुरा दोर लमलोंग अहुम फांगबी कैथेलदा दुकान मसम युम सिंगमै थाब लोइना अंगा अहुम यौन मियोय तरुक फादन पुखिबदगी CRPF का मुकनरपद कुथोकनरदुना कुकी टेररिस्ट तरा हटख्रबसु मखोगी टेररिस्ट सिंगना फादन पुखिबा मियोय तरुक अदुगी रंगा लंगजिन ngasi नुंगथिल फावबर खंगमंगमदन लेरखरबा मतुंग ngasi नुमिदांग वैरम जिरी तुरेलगा बाराक तुरेलगा समनाफम ओइरिबा जिरीमुकी मफम अमदगी तोरेलदगी पिकलिबा अंगांग अनिगा नुपी अमगी हक्सांग फंगले हारि वाफम असी आसाम पुलिस ना ऑफिशियल ओइना कंफर्म तौरे हाइरदुना पाउगी एजेंसी अमन रिपोर्ट तौरपग लोइना हक्सांग अहुम आसाम राइफल्स की टीम अमन लखलगा सिलचर मेडिकल कॉलेज एंड हॉस्पिटल पोस्टमार्टम एग्जामिनेशन तौनबगी दमा पुखरे हारि अदुमैनमक ngasi तुरेल असिदगी फंगखिबा हक्सांग सिंग अदु था असिगी तरागा मथुइदा कुकी टेररिस्ट न फादुना पुबदु यावखिबा मियोय तरुकी मनुंगदा करम मियोय सिंगनो हाइबदुदि ऑफिशियल ओइना आइडेंटिफाई तौखिद्रि हारि अमरोमदना नुमिदांग अथेंगवदा पांथोखिबा मणिपुर लेंगाक इमरजेंसी कैबिनेट मिफम अमना थाउदो असिबु अकन ममोंगना कंडेम तौखिबा लोइनना लैखिद्राबा मियोय सिंग सिकी पुंसी मांगनबदा चेनबा सिंगबु टेररिस्ट ऑर्गेनाइजेशन हैन लौथोकपिनबा मरि लेनबा यूनियन लेंगाक तक्सिननबा मिफम असना वरेप लौख्रे हैनसु पाउसना मखातारी मणिपुर टॉप चैनल की मैकेदी मरुइबी इपाउसिंग म्यामना थमजरी अहानबदा नवेंबर 10 मथुगी जिरीबम की थौदोक NIA न थिजिन बौख्रे लैखिद्रबा मिलिटेंट सिंह पुलिस न DNA टेस्ट तौगदबनी हाइबदगी इमुंग मनुंग अमता थोलक्त्रे थासी की तरागा मथुइद जिरीबम थोकिबा नोमै कापनबगी थौदो अदु NIA न तुवान केस अनि थोकना इन्वेस्टिगेशन सथबौख्रे सिलचर मोक्तो लेरिबो कोकी मिलिटेंट सिंह की डेड बॉडी अदु कदी लमदगी नो हाइबा सबसाना खांगदोकननबा मणिपुर पुलिस की मैकेदगी DNA टेस्ट तौगनी हाइरकपदगी आसिब सिंह अदु क्लेम तौबिनबा अमदा थोलक्त्रे मदुगी मुहूर्त DNA टेस्ट तौब यारोय हैना प्रोटेस्ट सथबा होख्रे CRPF को खुथोंगनबदा लैखिद्रबा सिंह अदु हौजिक नौना सैयनबा क्या थोलक्ले लैखिद्रबा सिंह अदुगी मनुंगदा मापन चुचामपुरदगी नि अदुगा अमना फेरजोलदगी नि हाइरमबदु हौजिक नौना अमुक मापन म्यांमारदगी नि अमना बांग्लादेशदगी नि हाइबा फावबा इशू क्या अमा थोलक्ले असिगुमा क्या असि खुमजिननब इंडिजिनस ट्राइबल लीडर्स फोरम ITLF अमसुंग कोकी बॉडी सिंह की मैकेदगी लैखिद्रबा सिंह अदु पुलप ओइना चुचामपुर कोकीजौ मार्टेस सिमेट्री ओइना लाइरोल सनगनी हाइना यामना कनदबी तौरी जरीबम हौजिक थोकलिबा थौदोकसिंग असिगा मरि लेनना NIA न अहानबो ओइना केस पाइखटकदौरिबसि पुनः केस अहुमनि मसिगी मनुंग केस अनिना नवेंबर 10 मथुइदा कोकी मार मिलिटेंट सिंह बोरोबेक्रा खुलमसुम पुलिस स्टेशन अटैक तौखिबा थौदोक अदुगी मतांगनि नवेंबर 10 मथुइदा मार्बेलस वॉलंटियर नि हाइबसिंगना RPG यावना सोफिस्टिकेटेड वेपन क्या सिजनदुना अटैक सथरकिबा थौदो अदुगा मरि लेनना स्पेशल कोर्ट NIA की मखादा न्यू दिल्ली द लैबा हेडक्वार्टर NIA अमसुम इम्फाल ब्रांच अनिना तुवान केस अनि खाइदोक्तुना इन्वेस्टिगेशन सथबौखिबने NIA की मैकेदगी केस अनि असिगा मरि लेनना जिरीबम अमसुम बोरोबेक्रा पुलिस स्टेशन द मरि लेनबा केस फाइल सिंग यावना मसिगा मरि लेनना आइटम सिंग अमसुम एविडेंस सिंग अदु सबमिट तौरनबा खनख्रे NIA की मैकेदगी जिरीबम केस असिगा मरि लेनन स्पेशल कोर्ट NIA मणिपुरदा केस सिंग असिगा मरि लेनबा डॉक्यूमेंट खुदिमा जिरीबम पुलिस स्टेशन मखोइदा सिन्नहरनबा खनबा लेख्रे लोइनना थासिगी तराग हुमदोइदा सेंट्रल होम मिनिस्ट्री की डायरेक्टिव मतुंगिना NIA न केस सिंग असि अमुहना रजिस्टर तौदुना इन्वेस्टिगेशन सथबा होरखिबने NIA की स्पेशल पब्लिक प्रोसिक्यूटर की मतुंगिना अहानबगी केस असि नवेंबर 10 मथुइदा सखंगदबा खुलाई पाइबसिंग अदुना बोरोबेक्रा पुलिस स्टेशन यावना जकुरादोर कारोंगदा लेबा दुकान मसुम युम खरा अटैक तौबा यावना मई थाखिबगी थौदोकसिंग अदुगा मरि लेननि हाइरिबा केस असि NIA की मैकेदगी अनलॉफुल एक्टिविटीज प्रिवेंशन एक्ट की सेक्शन 20 अमसुम आर्म एक्ट की तुवान सेक्शन की मखादा फाइल तौरी अनिसुब केस असिना नवेंबर 10 मथुइ नुमित अदुमक्तदा जकुरादोर कारोंगदा लेबा CRPF पोस्ट अमदी बोरोबेक्रा पुलिस स्टेशन दा कुकी मिलिटेंट सिंह अटैक सतखिबा दुगा मरि लेननि खुलाई पाइबसिंग अटैक अदुदा CRPF की कांस्टेबल सोक्तुना सिलचर मेडिकल हॉस्पिटल पुखतुना लेकनखिबने थौदो अदुदा CRPF की मैकेदगी मणिपुर पुलिस की मतेंग लोइनना खुलाई पाइबसिंग अदुगा पुंग अमरोम सुपना नुमै कापनखि थौदो अदुदा खुलाई पाइबा टेररिस्ट तरा सिखिबगा लोइनना मखोइदगी
missionary yaubna yamlab khulaising fagakhiba khulaising adugi manungda AK rifle ahom incest rifle mari rocket propelled grenade ama pump action gun ama yamlab khulaising bulletproof helmet walkie talkie amasung mobile phone singba phagakhi thaudo asi yamna serious oibana case ngasi NIA da thijindana bukusina khibani ahum suba case asina November 3 ta Jiribam gi Zerol pokpida yu mai thakiba thaudo tu da sahi kunthraga mathoirum suraba Zosang Kim Kawa Oza nupi ama yu manungda masapumba maina saklaga siduna leramba thaudo duga mari lainanani thaudo duna nupi edugi masapumba sada maudra maina sakpadagi masak phawba khangmangam kidabani Kuki loop singi maikaidagi di victim adu rape tawraba matung tamthina ot nairaga hat khibani haina maral sikhi adubo Silchar Medical College ki mokta satakhiba postmortem report aduda nupi edu akanba maina sakpadagi sikhibani adubo rape tawi natragana tawdi habadudi masa adu mai ka hena sakhibana investigation sa thabangamdri haina phongdokhibani NIA gi special PP gi maikaidagi case asigi matang special court NIA da submit tawraba matung NIA gi maikaidagi application ama file tawraba matung court asina case ahum asi NIA na thijinbada ayaba pirakhibani case asiga mari lainana judicial magistrate first class Jiribam ki maikaidagi boro background sum Jiribam police station da mental tawriba case record yauna judicial record khudimak November 19 phawgi manungda NIA gi court sinnanaba khankhre order asigi matung ina police station asigi maikaidagi mari lainaba material amasum polam singadu NIA da khusina khraganari amaramda South Assam Kasar gi Silchar Medical College ta leidiba Kuki militant sing asi baksang adu postmortem tawbulokre adubo Manipur police ki maikaidagi DNA test tawdrabadi imung manungda sinaroi hen hauju phaw sinadana leidi masigi sumathakta Ministry of Home Affairs ki maikaidagi Kuki militant singna Phakhiba angang yauna makoi taruk adu thadoktriba phawba asibaksang sinabi yaru haina athingba pirakhiba leirabani pawgi source aman hairibana leikidraba makoi taragi asibaksang adu yum sagaisa numiki numidang oiramda loina postmortem tawbulokre aduba Manipur police ki maikaidagi asibasing adu makoigi imung manung amasum mari matada sinadringai mangoinana DNA test tawgani hairi DNA test tawgani haibadagi hauzik phawba kanamatana asibaksang sing adu makoigi imung manunggi miyoi singni haina claim tawrakpa leitri madugi muhutta mo ki wangbada protest oina tawraga leiri DNA test tawba haibasi leikidraba masu makoigi imung manungni haina claim tawriba ani adugi sample sing collection tawraba matungda tawgadabani loinana makoigi mari mata sing adugi laifam safam sing adugi identification matung ina laikhidraba miyoi sing adu Chuchampur dagi natragana atopa mafam amadagi ni haiba sapsana khangmangam gadoribani adubu mari mata amat tholaktabana makhoi sing adu kadai dagi no haiba sapsana khangmangamdri ngallingai da makhoi sing adugi manungda mapani Chuchampur dagi ne duga ataina amana Herzol dagi ni hairamane duga housingna makhoi mapanna Myanmar dagi ni aduga amana Bangladesh dagi ni haina phawba sandorakpa yaure masine hena samamnaba pokhale thaudo asiga mari lainada Mizoram gi health and medical education gi former director gi maikaidi gi phongdokhibada karigomba laikhidraba miyedu masakhangba tarabadi laikhidaba masuma ki mari matani haibasinga DNA test tawbuda manabra haibasi formal oina postmortem tawbudi satnadi haina phongdokpasu yauri unconfirmed oiba pawgi report amagi matungina de Jiribam gi Zakradawar ki village volunteer ni haina claim tawriba laikhidraba Mar community gi haksang sing adu helicopter Chuchampur punaba authority singi maikaidagi thorang tawri hari adubo indigenous tribal leaders forum gi maikaidagi asibaksang sing adu Mizoram lambi tu puraklaga tipai muk pharuk Chuchampur pugani masina traba makhalamati transportation amata yaroi asibaksang sing adu kokizau kangpu singna Mizoram da oktuna ikai khuna bu utkani haiden su pausta makhatana phongdorakli Makasa tharak poina topa pom Jiribam na khuthokna bada laikhidaba singi balance volunteer nati militant singni kem ki mapan khamba BP dagi LMG kapadagi makoi tara sikhibani CRPF Kuki militant sing aduna CRPF amasum police camp ta attack tawduna mapan thongandana thamlaga relief camp yum amasum dukan sing tumna mai thaduna attack sa thanaba toramani Jiribam ki boro bakragi Zakurador liba CRPF ki kema made attack sa tharakpada Central Force ki maikaidagi khut hanmada laikhidaba miyoi taradu
ꯕꯦꯂꯦꯟꯁ ꯚꯂꯟꯇꯤꯌꯔ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯂꯤꯇꯦꯟꯁꯤꯡꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ CRPF ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯀꯦꯝꯞꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯃꯄꯥꯟ ꯊꯣꯛꯍꯟꯗꯨꯅ ꯊꯝꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ ꯀꯦꯝꯞꯀꯤ ꯋꯥꯡꯃꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯎꯍꯧꯗꯕꯅꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ MPV ꯑꯗꯨꯗꯒꯤ LMG ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯈꯣꯏ 10 ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ CRPF ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯗꯣꯔꯛꯂꯤ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ 9ꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200 ꯍꯦꯟꯅ ꯂꯥꯞꯅ ꯂꯥꯛꯂꯒ ꯀꯔꯝꯕ ꯈꯨꯜꯅꯣ ꯃꯈꯣꯏꯅ ꯉꯥꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ 10 ꯑꯁꯤꯅ ꯁꯤꯈꯤꯕꯁꯤ CRPFꯀꯤ ꯀꯦꯝꯞ ꯑꯃꯒꯤ ꯅꯥꯀꯜꯗꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 10 ꯑꯁꯤꯗꯒꯤ CRPFꯅ AK-47 ꯔꯥꯏꯐꯜ SLR amadi RPG na singba fagat malekre Beles volunteers na sigumba sophisticated khulai paifam thopra attack asida CRPF personnel amasu namoi maruna panduna soki CRPF ki officer asina makha taraduna November 10 ga mathugi thaguk tu khulai paiba ko kijau khanglu ki miyoi 10 sikibadu makhoina Jiribam da leiba CRPF ki camp adu da attack sa thaba matamda camp ki wangbada khamduna leiba CRPF ki bulletproof multi-purpose vehicle amadi gari aduda khinduna leiba light machine gun LMG adu uhauda banatragana pavada yahauda badigi oibi namid aduda Zakurador da leiba CRPF ki camp amadi maraknakpa Borobekra police station animakta khulai paibising aduna akan mamong na attack sa tharaki makhogi panamdi CRPF amasum police camp ta attack sa tharaga Personal sing mapan thokpa ngamandana thamlaga marak nakpada leiriba relief camp gi yumsi dukan sing mai thaduna attack sa thagi haiba sini makhogi thaurang adu ki matung ina CRPF ki camp amasum police station attack sa tharaki maduna makhoina uhodaba bulletproof MPV adu gi mathakta khinba LMG aduna attack sa tharakliba khulai paibi sing adu tamna ahanma nomai leptana khapsinbada miyoi 10 adu tokhibani amadi khudakta mafam adu maktara sikhi atopa khulai paibi sing adudi makhoiga lakminaba mapang sing sire haiba khangdana CRPF ki camp amasum police station pungkhaya maru nomai kapsinduna maiki ani gi marakta akan mamona khuthokna duna lekhi maram asna laikhidraba miyoi 10 beles volunteer ni hairibasi satnabi yaroi thagdo asigi nonganbada security force na khuthokna khiba Zakurador mai sakraba yumsingdagi asiba nupa ani gi haksang phamamki hairiba laikhidraba miyoi ani edu Borobekra police station ki manungda leiriba relief camp da leiba miyoi 10 gi marakta yawbo iramki ataina thiba phangdana leiribani mafam khangdana leiriba singi manungda imung ama khaktagi angang ahum yawna miyoi 10 thiba khangdana leiri marasida Zopa Globals Network haiba Kuki Mizo Zomi gi budi mana Jiribam da laikidaba miyoi 10 adu martrak ki beles volunteer sing haina maral siraduna laikidaba sing adu militant ati misam ngaktani ngasagi khul ngaksabani misi isigi matangna bara sarkarna thijinduna senaba sing puthokadabani loinana Manipur sarkarna laikidaba miyoi 10 sigi imung manungda matik saba compensation pigadabani hairenasu pawsida makhatana palli Tentak nasum na mayam na thamjaram ge du haujiko inadi mayam paw su matang ase du sinjaragi amasum mayam pun anauba update ngamina se national sigi makedigi su mayam impham da makata na thamjari